angang da nattaba lisat chathaki ba ama laikai dagi tanthongna ba warep nakre India government na beti bachao beti parao gi awareness program kaya paikatuna nupi amadi nupi macha singbu thak wangkhat hana ba honaragasu manipur gi tambaki manung hanjin ba mafam singda nupi macha singda ot naiba kaya tatana thokle thokdok sing adugi marakta ama oina chahi asigi January 19 gi ayuk pung 13 rom tabada kumbi kendra gi manung chana leiba phogak sau ikhai police station na konba salang konjin ward number 5 part 1 da leibi government school da class 1 tamlibi sahi nipan khakta ngai ribi nupi macha amabu phogak sau ikhai mamang lekai da leiba nupi angang lerba nupa amana natabali sat sathakre hairi thokdok aduga mari lena ngasi phogak chau ikhai mamang lekai community hall da miyang gi oiba mifam ama torbung gp gi pradhan ch sanahanbi GPSC की वार्ड नंबर 1 की मेंबर KH जयमला वार्ड नंबर 3 की मेंबर के राजचंद्र याउना मिफम पांगथोक्तुना वारेप कया लौख्रे हाइरि पिकलिबि नुपि मचा अमबु इकाई खुमनबा मांगहनबदा चेनरिबा खेत्रिमयम टिकेन सिंहा चाही नेमफु अपोकपा खेत्रिमयम इबोचा हाइरिबा मियोय असि हौजिक फोगाक चाउ इखाई ममांग लेकाइदा लेबनी नुपि अमदि मचा नुपा अनि लेरे महाक ममांगदसु असिगुम्बा फत्तबा थबक तौखिबगी मियामगा यानदना लेरिबा मियोयनि हाइरि ngasi pangthokiba miyanggi mifam aduda tikenbu phogak chau ikhaidagi matam supagi oina tanthokpa mahakpu changjabam piramba miyoisu khul leikaidagi tanthokpa haina warep lawkhre hairi amaromda atopa paw amana coronavirus laichat thijinnabagi damak World Health Organization gi team China da chatlagani haina World Health Organization gi chief Tedros Adhanom na phongdokre